BJP की कैंडिडेट लिस्ट सेमलगा पुखरे BJP की इलेक्शन कमिटी की मिफम फमदुना कैंडिडेट सिंगे पैनल लिस्ट सिंग सेमख्रे BJP मणिपुर की इलेक्शन इंचार्ज ओइदिबा भूपेंद्र यादव ना लुसिंग टीम कैंडिडेट सिंगे लिस्ट अदु पूरगा चटख्रे मरक्सिदा चीफ मिनिस्टर एन बिरेंसु टिकेट पीबगा मरी लेना ngasi Delhi da chatkani haire ngarang ayuk pung 12 tabadage chief minister gi office chamber da pangthokhiba mifam aduda BJP Manipur gi election in charge Bhupendra Yadav Manipur in charge Sambit Patra amade North East in charge Ajay Jamwal su yauki haire mifam duda taragani thoi suba Manipur Legislative Assembly mikhal gi BJP gi mirep sing lapthok na bakhana khe mifam duda kendra sing da intending candidate masing yambana मी अहुम की लिस्टिंग सेमखे इंटेंडिंग कैंडिडेट मसिंग यामदबना मी अनि की ओइबा लिस्टिंग ओइना सेमखि हाइरे हाइरिबा लिस्टिंग अदु नेशनल लीडर भूपेंद्र यादव अमदे अजय जमवाल अनिना ngarang athengba flight amada puduna Delhi gi damak Imphal thadokhi haire Bhupendra Yadav amade Ajay Jamwal ane ngarang ayuk pung 12 rom tabada Imphal da thunglakibane makoi ni hek thunglabaga election ticket ki mifam adu phamkhe Nungthil pung ahum lom taba phauba mifam adu phamduna kayara khanna khanaraba matungda mi ani ahum ge list oina sembada yana khe tha asigi kunmanga ge hek matungda ge ticket soidana laukthokna basu sem sakhre hai riba listing adu BJP parliamentary board na amuk aroibu oina lapthoklaba matungda chapsaba candidate singi maming adu laukthorokani haire party ki ticket committee da state president A Sarda chief minister N Biren Singh Hanagi State President Bhavananda, Minister T.S. Biswajit, Assembly Speaker Y. Khemsan, Lok Sabha की MP R.K. Ranjan, Rajya Sabha की MP Sanazau Balaisemba, MLA K. Govindas, Ex-Cabinet Minister B. Hangkhalian, Ex-State Vice President Kikonbau Niumai, State Executive Member, Yanglet Houkhre, State General Secretary L. Bevan, ex-officio oina Mahila Morsagi State President L. Lotika Yawe Iran, Russia amasung Chinagi Apunba Naval Drill Houkhre Samudra ki security fagadhanaba pandamda Iran, Russia amasung China na Irai numitta Indian Ocean da Apunba Naval Drill Houkhre haina State Media na report tawkhre Iran ge State Navy na hai Iran gi jahaz taraga mathoina Russia ge destroyer ama yauna jahaz ahum amasung China gi jahaz ani ga pulle Iran ge Revolutionary Guard su khara pikthaba jahaz sing amasung helicopter singa loinana saruk yagane report aduna hai thabak asina Indian Ocean ge awangda square kilometer lising taraga tare lom natraga mile lising taraga chatruk lom konsingani amasung masida night fighting rescue operation sing amasung fire fighting drill sing yaure masi 2019 gi matung dagi laibak sing asigi marakta chathaba hum suba apunba naval drill ne Masi handakta Iran ki President Ibrahim Raisi na Russia da sakhiba sagol sel numitta loisan ki bakhongset adu phangjinare Tehran amasung Moscow gi marakta laibak ani gi mari phagadhan bana region amasung international arena da security hengathan gani haina Irai numitta Russia da ge halakpaga Raisi na phongdoki haina official oiba IRNA news agency na report tawkhe United States ka ungkhanaba leidingai charakta Tehran na Beijing amasung Moscow ga military gi oiba mateng pinaba hengarhanaba honare hauki bachahi khara asida Russia amasung China ge naval gi mihut sing Iran da satpasu hengatkhre Iran na malem gi sakti leiba laibak singa 2015 da thamkiba nuclear gi sukti adu amuk hanna hingathanaba honaduna laibak asina hauki ba tha khara asida military drill sing yamna toina pangthokle Russia su masigi yumthangnaba Ukraine gi matangda US amasung nongchup ka umkhanare laibak asina masigi troop lak ama thajan khibada Washington kaib amasung makoi gi khongbu singna troop sing asi Ukraine da landabada sizinarkani haina akiba phaure Russia na masigi chauraba naval potential lange jahaz samaga nifu hena amasung aircraft hompu hena sizinaduna mafam kayada lakliba February phauba achauba naval drill sing pangthokani haina sagol sel numita laukthokhe Iran ga loinana Indian Ocean da apunba exercise chathabage mathakta exercise sing ase Black Sea da Mediterranean da Northeastern Atlantic amasung Pacific Ocean da chathagane aroi bada tabiri bapum namakpu thagachari